Myanmar junta lanmina Mausui air strike sathakibada junta ge mathakta lan horiba PDF ko khutpu oina satminariba Kerene force kontragani thoi sikre haidi Myanmar junta lanmina Kerene state ki Mausui town the land ge plan sing sizinaduna haukiba namajing numitege nongthaktagi landa sathakibada sikhiba mi gi masing kontrani thoi yaukre haidi Mausui da leriba Pasong town sebasi loilam lengak matamdagi hauna leinongda phangba tin amasung tungsten marangkaina phangba mafam ama oibata natana sahi asigi January dagi Kerene resistance force singi apunba khutpu amana mafam adu khudum chansinduna lakhibane leinongi pothok sing marangkaina phangleba mafam adu bo amu hana Kerene force sing dagi handokna bagidamak Myanmar junta gi lanmi singna tha sigi taratare tagi hauduna anirak hana nongthak tagi landa chathabada mioi kuntragani thoi hat kiboga loinana mioi mangana asopan hangan ki haidi Kerene state interim Executive Council ge paudam amagi matungina Mausui da khoni marang kaina leiba maramna tongan baleba asigi mafam kya dagi mioi kya lalol itik tauna bagi lakna banatana mafam asida sana thakna ba polam kya su lalol itik tauna ba lakna ke IEC ne makhatana phongdokladuna taun asigi setmelon amasung misam miyam ge hingbagi punsida akaiba pina ba amasung mafam asi lausinna bagi pandam da junta lanmina nongthak tagi landa satharaki bani haide sekrba mioi singa du ge manungda angang yauna nupi nifan nupa taraga nifan amasung tamthina soklaba mioi nipan yauri haide rims ta khongi saru tekpogi operation taunaba pusin khibi nupi ama yakhidre masagi mayumgi sumangda tusinbadagi yet thangba khongjengda saru tekpadagi operation taunaba pusin khiba nupi ama doctor na pangthanaba hidak thabada yakhidre miyamna mara leba doctor matik chaba serak pigadabani haiduna rims ta thomjilakre yakhidaba nupi adu awang sekmai life watagi life streaming hijam ongbi ibm sa sahiya khaini thoi mapuraba mohen kawe mahake class 8 amadi 3 tamlebi masa nupi ani lehauri mahana thasigi tara humdoi da mayumgi sumangda tusinbadagi saru tektuna numitta da rims ta pukhalake adugi matungda august marida ortho water thamduna mathau taba test toraba matong ngarang hospital asida operation tauna bagidama ayoki pung ma pandagi percent ke adabu nongthil gi pung ani taraglaba matamda pangthana ba hidak thabada masagi phibam lusilakwe haina doctor singna khanghalam laba matong kudakta ICU da puraktuna laikatnaraba matong kanba ngamdabadagi laikhidabane thaudo adu doctor singna section dabadagi thokibani haina awang sekmai gi miyamna rims da thomjilaktuna khongjang sangsinkre miyam sing adu rims ka secretary amadi lamphel police kangu na nam thana bahona ke secretary sing amadi miyam ge marta chauna mukna ke tungda laikhidrabi ibm sagi imung manung amadi laikai gi mena 5 sing yaung rims ki medical superintendent ka unaduna wadi sana ke adobu yana budi poropangam khidrai misi asiga mari lenana imung manung na lamphel police station da report am tawkhre laikhidrabi ibm sagi manaw nupi laisam ningol longjam ongbi thoibi ls ki tana misi asiga matang da phongdor ki bada mahaki mase tha asigi tara hunde da sumang da tusin badagi rims ki casualty da pukhalakton laikana ke mahaki ye thangba khonggi khongjeng da saru teklam badagi ortho ward ta admit tawduna layeng satharakibane operation tawdrone mamang da tawgudaba test khudemak loina tawkhe ngara operation tawgudabagi miko phawbuda masada karigomba soiba amata laikide doctor singna phawbu karisu thoidokpu tawroi masada soiba laite haibagi ingit phawbu pirami operation theater de insilam dai phawbu doctor singna operation tawbu yararo haiba amata phongdok kibalaite maramaduna mahaki ngara ayopung mapan rom tabu matamda operation tawnabagi insin kibani masigi matungda pangthana ba hidak thabada gyan mangkhre haina nungthil pung ani tarapu matamda doctor singna khangalake masidagi ICU da puraktuna laikan araba matung kanbangam dana laikhidabani haide misi asigi asumba langlalangjin puthok pinaba lamdam sida lairiba miyamna mateng pangbiyo haina phongdokhe loinana hospital asida admit tawduna lairiba patient amabu kupna yengsinbikide haibasidi makoina leithokna chenba yaroi misi asigi matangda asumba langlalangjin losenba yaroi haina su phongdokhe India lengakna Delhi da wari sanasi hairakpada UNC ne yakhidre India lengakna free movement regime lokhthokiba amadi Indo Myanmar ngamkhaida fencing khabagi thabak sathariba asi lepkadabani haina demand tawrduna khongjang sangsinnabagi siam sariba United Naga Council UNC da India lengakna Delhi da mifam pangthoknabagi khudong chagadaba matam khanghalaknaba hairakibabu UNC ne yakhidre New My News Network ka Naga ki lusingba amaga wari sanabada India lengakna Delhi da mifam pangthoknaba khanghalakliba si yaba ngamloi karigama wari sanaba tarabadi Naga gi lamda India lengak ki mihusing laktuna sanaga
ꯁꯥꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥꯒꯤ ꯂꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯔꯝꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯍꯨꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯑꯃꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁ ꯌꯥꯎꯔꯒ ꯁꯥꯟꯅꯒꯗꯕ ꯑꯣꯏꯕꯅ ꯈꯨꯗꯣꯡꯆꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯤ ꯂꯩ ꯃꯔꯝ ꯑꯗꯨꯅ UNCꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯀꯛꯅꯕ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯑꯥꯒꯁ 11ꯗ ꯅꯥꯒꯥ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯁꯤꯡ ꯂꯦꯞꯊꯣꯛꯇꯨꯅ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯁꯦꯝ ꯁꯥꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯂꯣꯛ ꯁꯚꯥꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ ꯄꯨꯊꯣꯛꯀꯗꯧꯔꯤ ꯁ꯭ꯇꯦꯠꯍꯨꯗ ꯄꯤꯅꯕ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯣꯟꯁꯨꯟ ꯁꯦꯁꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯣꯟꯁꯨꯟ ꯁꯦꯁꯟꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯜ 2025 ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯗꯤ ꯇ꯭ꯔꯤꯕꯨꯟꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯛ ꯁꯚꯥꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯎꯄꯜ ꯀꯨꯃꯥꯔ ꯁꯤꯡꯍꯗ ꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯤꯠ ꯁꯥꯍꯅ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ ꯕꯤꯜ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯦꯠꯍꯨꯗ ꯑꯣꯏꯅ ꯔꯦꯁꯇꯣꯔꯦꯁꯟ ꯇꯧꯅꯅꯕꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯜ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯀꯟꯐꯥꯔꯃꯦꯁꯟ ꯑꯃꯠꯇ ꯄꯕ꯭ꯂꯤꯛꯇ ꯈꯪꯍꯟꯕ ꯂꯩꯇ꯭ꯔꯤ ꯇꯣꯉꯥꯟꯕ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯕꯤꯜ ꯑꯁꯤ ꯁ꯭ꯇꯦꯠꯍꯨꯗ ꯄꯤꯅꯅꯕꯒꯤ ꯕꯤꯜ ꯅꯠꯇꯦ ꯕꯤꯜ ꯑꯁꯤ ꯅꯧꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 13ꯗ ꯖꯝꯃꯨ ꯑꯦꯟഡ് ꯀꯥꯁꯃꯤꯔꯕꯨ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯑꯥꯒꯁ 9ꯗ ꯁ꯭ꯇꯦꯠꯍꯨꯗ ꯂꯧꯊꯣꯛꯇꯨꯅ ꯖꯝꯃꯨ ꯀꯥꯁꯃꯤꯔ ꯑꯃꯗꯤ ꯂꯗꯥꯈ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁꯦꯝꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯥꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯞꯇꯥ 9ꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯒꯣꯂꯥꯘꯥꯠ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯇ ꯂꯩꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯁꯥꯝꯒꯤ ꯒꯣꯂꯥꯘꯥꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯗꯦꯌꯥꯡ ꯑꯃꯗꯤ ꯅꯣꯝꯕꯣꯔ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯑꯦꯔꯤꯌꯥꯗ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯂꯩꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ ꯍꯥꯏ ꯀꯣꯔꯠ ꯑꯁꯤꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯁꯨꯇꯣꯁ ꯀꯨꯃꯥꯔ ꯑꯃꯗꯤ ꯖꯁꯇꯤꯁ ꯑꯔꯨꯟ ꯗꯦꯕ ꯆꯧꯙꯨꯔꯤꯅ ꯁꯥꯕ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝ ꯈꯣꯞꯆꯤꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯂꯝꯗ ꯂꯤꯒꯦꯜ ꯔꯥꯏꯠ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯔꯣꯏ ꯃꯃꯥꯡꯗ ꯃꯣꯅꯤꯇꯔꯤꯡ ꯑꯃꯁꯨꯡ ꯑꯦꯟꯐꯣꯔꯁꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯗꯤ ꯁꯤꯊꯕ ꯂꯩꯈꯤꯕꯗꯨꯅ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯂꯝꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯖꯁꯇꯤꯐꯥꯏ ꯇꯧꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯛꯊꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯌꯥꯒꯅꯤ ꯍꯥꯏꯈꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ KCP PWG ꯑꯃꯁꯨꯡ MFLꯒꯤ ꯀꯥꯗꯔ 5 ꯐꯥꯔꯦ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯃꯁꯖꯤꯗ ꯃꯅꯤꯡꯗꯒꯤ MD ꯁꯇꯥꯕꯨꯗꯤꯟ ꯑꯦꯂꯥꯏꯁ G10 ꯆꯍꯤ 39 ꯀꯧꯕ KCP PWGꯒꯤ ꯀꯥꯗꯔ ꯑꯃ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ KCP MFLꯒꯤ ꯀꯣꯔꯄꯣꯔꯦꯜꯅꯤ ꯍꯥꯏꯕ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯗꯒꯤ ꯂꯧꯔꯦꯝꯕꯝ ꯁꯨꯔꯖ ꯑꯦꯂꯥꯏꯁ ꯂꯝꯖꯤꯡꯕ ꯆꯍꯤ 13 ꯀꯧꯕ ꯀꯥꯗꯔ ꯑꯃꯁꯨꯡ ꯃꯌꯨꯝꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯃꯛꯀꯤ ꯄꯨꯈ꯭ꯔꯝꯕꯝ ꯖꯦꯛꯁꯟ ꯀꯧꯕ ꯈꯨꯔꯥꯏ ꯂꯥꯏꯔꯤꯛ ꯌꯦꯡꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯥꯗꯔ ꯑꯃꯁꯨ ꯂꯝꯐꯦꯜ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖꯀꯤ ꯑꯣꯐꯤꯁꯀꯤ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯔꯦ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯇꯈꯦꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯤꯡꯉꯥꯈꯝ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯆꯍꯤ 10 ꯀꯧꯕ ꯀꯥꯗꯔ ꯑꯃꯁꯨ ꯇꯥꯡꯖꯤꯡ ꯈꯨꯟꯖꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯁꯥꯄ꯭ꯔꯝ ꯁꯨꯔꯦꯟꯗ꯭ꯔ ꯑꯦꯂꯥꯏꯁ ꯏꯔꯣꯟꯕꯤ ꯑꯦꯂꯥꯏꯁ ꯅꯥꯎꯆꯥ ꯑꯦꯂꯥꯏꯁ ꯊꯣꯏꯅꯥꯎꯕ ꯀꯧꯕ ꯁꯦꯛꯇꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯀꯥꯗꯔ ꯑꯃꯁꯨ ꯃꯤꯅꯨꯊꯣꯡ ꯑꯦꯔꯤꯌꯥꯗꯒꯤ ꯉꯔꯥꯡ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯕꯥꯏꯄꯥꯁ ꯔꯣꯗ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯆꯪꯂꯛꯄ ꯍꯧꯔꯦ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯅ ꯃꯃꯜ ꯍꯦꯟꯅ ꯌꯣꯟꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯅꯣꯡ ꯂꯦꯞꯇꯨꯅ ꯆꯨꯔꯛꯄꯗꯒꯤ ꯍꯧꯈꯤꯕ ꯃꯦ 18ꯒꯤ ꯑꯌꯨꯛꯇ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯅꯥꯒꯥꯂꯦꯟꯗꯒꯤ ꯐꯦꯁꯥꯃꯥꯗ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯁꯥꯡꯂꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯑꯃ ꯅꯝꯊꯈꯤꯕꯗꯒꯤ ꯉꯔꯥꯡ ꯐꯥꯎꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯍꯥꯏꯋꯦ ꯑꯁꯤꯗ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯥꯛꯃꯥꯗꯒꯤ ꯀꯦꯗꯤꯃꯥ ꯇꯥꯔꯛꯂꯒ ꯃꯥꯎ ꯌꯧꯔꯛꯀꯗꯕ ꯕꯥꯏꯄꯥꯁ ꯔꯣꯗ ꯑꯃ ꯁꯦꯝꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯛꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯅꯣꯡ ꯆꯨꯔꯛꯄꯒ ꯂꯣꯏꯅꯅ ꯕꯥꯏꯄꯥꯁ ꯔꯣꯗ ꯑꯁꯤꯒꯤ ꯐꯤꯕꯝꯁꯨ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕ ꯂꯦꯞꯍꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤ ꯁꯦꯝꯖꯤꯜꯂꯛꯈꯤꯕ ꯑꯗꯨ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯕꯥꯏꯄꯥꯁ ꯔꯣꯗ ꯑꯁꯤ ꯇ꯭ꯔꯛꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯗ꯭राꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯖꯣꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯦ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯐꯦꯁꯥꯃꯥꯗ ꯂꯝꯕꯤ
lambi namthakibana maram oiraduna Manipur miyamgi punsida nomagi sangdaba yadraba polamsing porakpa garising panduna laikibadagi association asna satminariba Senapati District Truck Owners Association, Senapati District Truck Drivers Union, Manipur Gurkha Motor Worker Welfare Association ga loinana North East Federation of Trade Union gi mijeng makhada bypass road ase sengalaktuna Manipur tamna pose pusilakpa garising sanghalakibani hairi adubu nongkana susilakpadagi bypass road ki phibam phasilakaduna truck singi manungda lambi de sepa amasung longbana singba thodok sing thorak Handanabagi Pandamda bypass road as a Samjin Sajan Bagi Tabuk Satarakibane, Adobo, Rasi Nungtilagi, the Samjin Sajan below the Mahusagum Napotsai, Singlogadaba, Ahang Truck Sing Hana Sarhalaba Matong Manipur Gidamak Tongan Tongan Posai Posilapagai Singsu, Set Pahawan Cray, Lambi Paringasta driver Sing Namayang Gitangai Fada Polam Sing Posilakli Bani Haraduna, Lambi Patabaska Kodong Sabalau to Napotsai Sing Yolaba Dukan Pambamio Shinga, Mamal Wang Yonbigo Hina Sumahana Pomisingi Kutanga Apil Tauke. Senapati District Police ki Remote Monitoring Unit RMU hangdokre hairi highway da pamdaba thodok sing thorakpada police na khudakta yengsinba ngamlagani law and order ngakpa amadi highway safety ki thabak mapung phana lokhatpa ngamnaba maru oiba khongthang ama oina Senapati District Police na my partner Remote Monitoring Unit RMU Senapati SP Office ki Police Control Room da ngarang mai fak na hangdokre Remote Monitoring Unit Asina Mau Police Station, Tadawi Police Station, Marang Police Station amasung Senapati Police Station ge manungsan na National Highway ge strategic oiba mafam taragani thoida CCTV camera thamduna link tawri thorang sina police officer singna district asigi manungsan ba National Highway ge paring da satok sin tawbu sing obuga loinana singnaba thabak activity sing yaropada madubu track tawba amadi satok sinda asoi angam yawhandaba ngambaga loinana emergency lakpada khudakta thabak lokhatpa sungam lagani Remote Monitoring Unit RMU asi pungkun mari mathok tawduna highway bu kupna yengsingani lambi asida accident natraga karigumba thodok wathok ama thorakpada khudakta police na mateng pangba ngambaga loinana lambi asida chatliba myoising amadi transporters singi public safety su lehanba ngamlagani hairi Mayai Kaba Sinjak ki mayokta poster campaign chathakre Imphal East ki Porampat Police Station ma pungwai ba thodang lauduna Mayai Kaba Sinjak sing maruaina muthalasi haiba paujilda maira faivi sing yawbo poster campaign ama chathakre ngarang wangkhai angom lekai degi hauraga Mahabali konung mamangda amadi wangkhai gi akoibada chathakhiba poster campaign adu Porampat Police Station Wal United Youth Club Women's Social Welfare Association wangkhai angom lekai ningthem pukri mapal maira private loop sana konung apunba maira private loop amadi Mahabali Merapai Bilop na punna sindona pangtok kibane thauramadu da saruk yakiba Porampat Police ke officer in charge S Chandra Kumar hai hogalak liba nahasing na mayai kaba chinjak ki ipakta lublak liba sida kharada oidabu sukan bangam na bagi pandam da campaign si pangtok pane hai ke campaign da saruk yakiba sana konong apunba Merapai Bilop ki secretary wa ibo yamana ebe yamana phongtok kibada mapalam da gi pusila ko mayai kaba chinjak singa si thingna ba angamba thakta hona ba change lenga amadi lekai club amasung Merapai Bilop sing punna khusamna Mayai Kaba Sinjak Mutat Naba Amata Oiba Pirep Lomina Sihaiki, Loina Women Social Welfare Association Wangkai Angom Lekai President Okram Santibalana Hai, Irangi Asobo Setting Nanglingera Asida Mayai Kaba Sinjak Sizinabagi Sang Wangkalak Pasina, Hena Asobo Setting Amapito na Kunai Ase, Mutkebaya Pibam the Lakwe, Kunai, Miyambu Awapam the Tahana Bugilambi Ama Oiba Sinjak Asidagi Laptok Nava, Narang Satariba Poster Campaign Asida Mipungkudimana Pun Sawat Minaduna Mayai Kaba Sinjaki Mayokta, Puna Lemina Sihana Mahana Pondoke. English ngang larik haibani launarabadi madu aranba wakhalone haina Professor Yaswantana Phongdokre Manipur ki State Council of Educational Research and Training ki Senthang Makhada NG Mani College ki Manipuri Department English Department amadi IQ Asina senduna ngarang dagi satharakiba Manipur gi lol ase classical language samagi thaktan dainaba haiba National Workshop ngarang college asigi auditorium hall da losin khre workshop losin bagi thoramadu da Manipur University ki School of Humanities ki former dean Professor Sungkham Yaswanta NG Mani College ke Principal Dr. W. Jiban Kumar College asigi Vice Principal Moirangthem Umakanta College asigi Manipuri Department ge Assistant Professor Moirangthem Ibotombana mathang sina Chief Guest President amadi Guest of Honor oina sarugya ke workshop loisen bagi thoramadu Chief Guest oina sarugya ke ba Professor Sungkham Yaswantana Manipur gi lol sakhat namba haiba sida khwaidagi sawa thodang lairibase lol asibu ngang liba ekoine haibasi kauroi dabani ekoine ngasi English ngang la larik haibani haina loba tarabadi madu aranbu wakhalon oigani
Manipuri lol asi classical language ki thakta chanba yabagi machak phumba suna leiribani section haudaba kharadagi handak lol kharana classical language ki thakta chankhiba matamda Manipuri lol di phangba ngamkhidre adubu matam kharagi matungda soitana classical language ki status phangba ngamlakani haike Flight tongba chatnabagumna train singdasu legal rules chatnaba hauragani haina North Frontier Railway na phongdorkre hauze India ki maruiba railway station singda miyoi million kiamarom train tongduna India ki mafam kiyada chatnari adubu control tawdaba luggage pubana maram oiraga passenger singda yamna sauna khudong chadaba thokhale passenger singda khudong chadaba singa si yenglaga railway singda authority singna airport singda chatnariba luggage ki arumba amadi luggage ki asauba singa si onduna extra charge sing lawba haunaba thabak pakhat bahore anobu khongthang asi New Delhi ki major railway station oiriba Piaragras division the Northern Central Railway ki makhada laiba Piaragras junction Piaragras GOP Subedanga Anpur Center Mirzapur Dundala Aligarh Junction Gopinpuri amasung Itawa station singda hauragani haide khongthang asi mai pakna pangthoknabagi damakti Northern Central Railway na haidiba railway station sing asida electronic luggage machine sing khinba hauduna passenger singna station sing asige platform da changdringai gi mangoinana electronic luggage machine da makhoi gi luggage sing gi arumba on gadabani luggage ki size su check tawgani karigumba luggage ki size aduna yamna chaurabadi train manungda space kan gadaba maramna extra charge logani su haire maramdi size asawo bag puba sing hauji train manungda passenger sing da sauna khudong sadaba thokhale haire hiramasiga mari lenana Indian Railway na official oina thokiba public notice ki matungina luggage pubagi arumba limit ase first class AC dana kg homudra second class AC dana kg yankhai third class AC dana kg nefu sleeper class tasu kg nefu amadi general second sitting dana kg kunthra manga dagi henba yaroi haide masigi mathakta booking tawdana train tongba passenger singi oina makhogi luggage adu kg 10 dagi hena puba yaroi karigumba passenger singna kg 10 dagi hena makhogi luggage sing puramba thengnarabadi luggage phabagum makhoisu phagani haide